ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯀꯨꯀꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯂꯥꯌꯦꯡꯕꯗꯨ ꯆꯞ ꯆꯥꯕ ꯃꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯃꯗꯤ ꯃꯈꯣꯏ ꯑꯗꯨ ꯃꯤꯆꯝ ꯂꯥꯟ ꯅꯠꯇ꯭ꯔꯒꯅ ꯇꯦꯔꯣꯔꯤꯁ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯂꯥꯌꯦꯡꯂꯤꯕꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯕ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯑꯃꯗꯤ ꯆꯞ ꯆꯥꯕ ꯂꯤꯒꯦꯜꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯍꯥꯏꯗꯨꯅ ꯔꯤꯝꯁꯇ ꯃꯩꯇꯩꯁꯤꯡ ꯑꯃꯗꯤ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯅ ꯄꯨꯟꯅ ꯈꯣꯡꯖꯪ ꯆꯪꯗꯨꯅ ꯂꯩꯉꯥꯛꯇ ꯋꯥꯍꯪ ꯍꯪꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯂꯨꯆꯤꯡꯕ ꯇꯤꯝ ꯈꯔꯁꯨ ꯆꯪꯁꯤꯟꯗꯨꯅ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯀꯟꯅ ꯃꯨꯛꯅꯔꯤ, ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯥꯏꯀꯩ ꯀꯌꯥꯁꯤꯡꯗꯒꯤ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯃꯁꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝꯁꯤꯡ ꯂꯧꯕ ꯃꯇꯥꯡ ꯂꯩ꯫ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗ ꯂꯩꯔꯤꯕꯁꯤꯡꯅ ꯆꯪꯁꯤꯜꯂꯒ ꯃꯁꯤ ꯋꯥꯍꯪ ꯆꯞ ꯆꯥꯅ ꯍꯪꯒꯗꯧꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯅꯝꯁꯤꯜꯂꯒ ꯁꯨꯝ ꯊꯝꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯦꯡꯐꯝ ꯃꯐꯝ ꯂꯩꯇꯅ ꯑꯩꯈꯣꯏꯁꯤ ꯂꯩꯕ ꯇꯥꯏ꯫ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯆꯞ ꯆꯥꯅ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯐꯣꯔꯁꯁꯤꯡ ꯊꯝꯕꯤꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯗꯅ ꯊꯝꯕꯁꯦ ꯃꯁꯤ ꯆꯨꯝꯃꯤꯕ꯭ꯔꯥ ꯈꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯨ ꯆꯠꯍꯜꯂꯨ, ꯑꯗꯨꯒ ꯃꯈꯣꯏꯒꯤꯁꯨ ꯉꯥꯛꯎ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯇꯧꯕꯇꯕꯨ ꯅꯥꯝꯃ ꯑꯇꯣꯏꯕ ꯃꯤꯠꯌꯦꯡꯗꯗꯤ ꯌꯦꯡꯕꯗꯤ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯟꯖꯩ꯫ ꯅꯥꯝꯃ ꯑꯇꯣꯏꯕ ꯃꯤꯠꯌꯦꯡꯗꯤ ꯌꯦꯡꯐꯝ ꯊꯣꯛꯇꯦ꯫ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯑꯒ ꯍꯥꯠꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤꯉꯩꯗ ꯑꯁꯣꯛꯄ ꯃꯤꯂꯤꯇꯦꯟ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯁꯤꯡ ꯑꯗꯨ ꯄꯨꯁꯜꯂꯒ ꯃꯐꯝꯁꯤꯗ ꯂꯥꯌꯦꯡꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯃꯤꯌꯥꯝꯅ ꯈꯟꯊꯕꯤꯌꯨ꯫ ꯃꯌꯥꯝ ꯄꯨꯟꯅ ꯁꯄꯣꯔꯠ ꯇꯧꯕ ꯑꯃ ꯆꯪꯏ, ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯨꯞꯅ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯇꯧꯕꯁꯤꯅꯗꯤ ꯃꯤꯌꯥꯝꯅ ꯎꯁꯤꯠꯂꯣꯏ꯫ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯑꯃ ꯆꯪꯏ, ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤ ꯂꯨꯞ ꯈꯔꯅ ꯑꯣꯏꯔꯣꯏ꯫ ꯂꯨꯞ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ, ꯑꯃꯗꯤ ꯂꯨꯞꯁꯤꯡ ꯑꯁꯤꯕꯨ ꯆꯤꯡꯉꯒ ꯆꯠꯄꯤꯒꯗꯕꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯆꯪꯁꯤꯟꯕꯤꯔꯛꯎ꯫ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯖꯕꯁꯤ ꯑꯩꯈꯣꯏ ꯇꯣꯛꯁꯤꯟꯖꯒꯦ, ꯃꯔꯝꯗꯤ ꯃꯁꯤ ꯌꯥꯝꯅ ꯃꯐꯝ ꯑꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯤꯕꯝꯁꯤꯡ ꯌꯧꯁꯤꯜꯂꯛꯀꯗꯣꯔꯦ꯫ ꯑꯗꯨꯅ ꯃꯤꯌꯥꯝ ꯆꯪꯁꯤꯟꯕꯤꯔꯛꯄ ꯃꯣꯏ ꯃꯊꯧ ꯇꯥꯏ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯑꯃꯗꯤ ꯊꯧꯅꯥꯁꯤꯡ ꯑꯗꯨ ꯃꯐꯝꯁꯤꯗ ꯄꯨꯟꯅ ꯎꯠꯊꯣꯛꯃꯤꯟꯅꯁꯤ꯫